पाउसेद युमफम ओइबा मरुइबा पाउ खरा अपडेट तौजरे मयाई का ड्रग थादोकनबा सिनबा OST Tablet Manipur khnglagani मयाई का ड्रग द लैचुरबा मियोइसिंगना ड्रग थादोकपा ngamnanaba सिनरिबा opioid substitution therapy OST tablet ase Manipur da haukiba tha ani ki mamangdagi hauna changnaina phanglakrabadagi ड्रग थादोकनबा khonariba मियोइसिंगदा asoba saithing pire hana ड्रग kaptuna sinariba injecting drug user IDUS singbo hainabi asidagi thadu khanduna mahusagi punsida amuk hanjin hanbada amade HIV na singba laina kya sandurak patingbada maipakna chathariba opioid substitute therapy OST gi hidak buprenorphine asi Manipur da lairiba OST center sing ayamba hidakasi piba Leple haina press na phangba pauna haire pawasi gi matungina hidakasi namit khuding makki oina hairiba center sing asida patient sing masar laktuna direct observation treatment Dod ki makada changadabane asiga miyosing asida hidakasi nongma numit amatang phawba chaba lepada akaiba leiribane hariba opioid substitute therapy OST hidakasi leitre aiduna hojik Manipur da chalairiba OST center sing ayambada hidakase layeng satariba IDUS kaya makagi makhoigi drug kaptuna sinabagi ainabi aduda hanjin khiba yabagi akiba leire aina makhatare Remski Wendasu Institute asigi makada leriba integrated OST IOST center da tha asigi tara mangadage hidakasi leitre haiduna piba lepkre masina baram oiduna center sing asida hidakasi sinariba singda detoxification tongna bakhangalak pasu leire haire adu bahariba asi thabak to onthokpada aruba amak oiba detox ki hidak henna bagidamak hospital ki president mayam sa thabat tarakpa loinana Detox ki hidak leibagi asang pasenpham lanai oina puthokpa tarakpa kaya asine hidak asibo sinariba miyosing asida asoba Khudongthiba ama piri haire oirakliba fivm asida mari leinaba authority sin akhanba miyang changduna awaba taraba miyosing asigi jai phanaba thoksel paikat hodrabade lamdam asida HIV amadi herpes sina chingba leina kaya sandorakpagi chang nauna wangkhalakpa yabagi khudongthiningai oi aina pawasina makhatana haire Laibak sin bathungna pangthokpa nongki ising joksil launanaba campaign Manipur da so haudokre malemgi isingki nomit ngasi March kungani thoida Prime Minister Narendra Modi na video conferencing ki khudangda jati ki thakta pangthokpa Jal Shakti Abhiyan nongki ising joksil lau campaign haudokraba matungda Manipur gi wena Chief Minister N.P. na campaign asi Chief Minister ki secretariat ta pangthokpa thorma bada haudokre thorma du da wangangla du Chief Minister N.P. na ngasi dagi auraga November kuntra phaw sathagdor campaign asi maipakna pangthokna mathang chahi ke igang thada isingki awaba mai nandanapa Water Resources Department Public Health Engineering Department amasung Minor Irrigation Department ki Joint Committee ama semdon thabak pai khanaba yathang Manipur ki Panchayati Raj Institution sing Urban Government sing chu campaign asida sing sindana Prime Minister Narendra Modi gi apamba sing adu thabak to onthokpada mai pakhan bagi apamba Chief Minister na phangdokhe thormadu da Water Resources Minister Leple Hauke Public Health Minister Losi Diko Chief Secretary Dr. Rajesh Kumar amasung atai awang pathake officer sing na saru yakhe Information amasung Public Relations Department na puthokpa Jal Shakti Abhiyan koba booklet amasung thorum adu Chief Minister na phangdokhe Lebak asigi mafam punamakta sahar amasung khonggang khaktana nonggi ising joksil lau tarakpa matamda tarakpa mafamda haiba wakalunda pangthokadorba campaign asi khwaidigi nem pathake miyamna saru handuna Jal Andolan miyam gi ihau oina changchen gadabane nagala maromda pauseda minister gi photo haplaga ising phangada banate comprehensive plan ama mathau tai ojoi satin lamba longthoklaga nakal da Prime Minister amadi Chief Minister gi photo haplaga pauseda phongba khaktana miyam ising pithak pangamloi ising kannanam abadi miyam da ising phangange hairabadi comprehensive plan ama mathau tai hain Manipur Pradesh Congress Committee ge wangang nuju oriba senior politician okram joina pawmising da phongdokre International Water Day gi matang tamang na haike ngasi International Water Day gi thoram malem sin bathungna pangthoknare aikhoina ising likna sinanaba amadi miyam da afaba ising phanganana bakidamak kari karam bathawjel paikhet kadage aibadu lagakna kupna khanaba tangai fade aina lawi aike mangna hai International Water Day gi thoram asi kumja lising abaga chapan marfud rahum dai dage hauraga kumja lising ani kungani pandalo sin gadabane ahing ba thawai pan basina nungsit leita mafam da matam khara hingba jai ising leita mafam da de hingba ngamde haike Maheiroi Manipur government paikaliba Jal Jibal Mission asi yenglaga Manipur ngasi di lekangla oire water supply amba fail oire
ayamba pat turel loina kangle Imphal turel iril turel ising phang kangle Imphal turel barin da sariba Imphal beres si ikang thada thingjillaga masigi akoi bida leba mafam sing de logu singobagi hiram da ising piduna sinabane beres si leina Imphal turel laikar chat pai basi laibak thibani aige sahi khuding oina March 15 asi river action day haidun tharom pangthoknare nobeda si mapung oina turel kananabagi damaktane hawjik lengak asina nambul turin kananabagi khongchang lengak na changsilagle nambul project asi RK Joy Chandra Nasib Minister oiba matam komja lising amaga sapan marfudra ki mamangda hudok masi yamna ari po kallone lengak na nambul gi ising luhan na abadi afaba thakna ba ising chelan na ba hodare ba asi afaba khongthangni ainenge nambul khak kallaga yaroi manipur cheliba atai turel sing asi ningthina semgat pa mieng changba mathautai Imphal amadi Greater Imphal area da lebu water system asi mari thokna yengba yai sanabagi pau amada Messi gi matingna Barcelona chawna mai pakhre Milan gi Ibrahimovic da Serie A da puari semkhre Spain gi football league tournament La Liga gi sanaki bakun gani panchuba round gi match da Barcelona gi Lionel Messi na chanki ba goal ani gi matingna Real Mosaided ba goal taruk amada mai thiba biduna table gi ani suba mafam da aiga dankhre Serie A gi league match amada AC Milan gi Zlatan Ibrahimovic na Fiorentina gi mayukta goal ama chanduna chahi khwaidagi liraba sanaro am oina season asida goal taramaga chanba ngamduna puari semkhre La Liga gi Real Sociedad na jumbu oiduna Barcelona ga sanarkhiba league match asigi kuntraga tare chuba minute ta Antoine Griezmann match ki hanba goal chanduna mangjin tharake match gi nipuga humdoi chuba minute ta Barcelona gi sanaro Lionel Messi na semlakba Khudongthiba amada teammate Sergio Dias na goal ama chanduna anisodo da mangjil tharaga hanba half lotion ke Anisuba half sanarakpada Barcelona ki Sergio Dias na match ki minute jangkai ga humdoi amasung Lionel Messi na match ki jangkai ga daruk suba minute ta goal amamam chantuna marisono da mangjil thaduna Real Sociedad bu khut hanba ngabloi da bamong da thamke makhatana sanarakpa match ki 108 suba minute ta Barcelona ki Ousmane Dembele na teammate Alex Moriban pirak pass amada goal amaka chanchen ke match ki humputara taret suba minute ta Real Sociedad ki sanaro Ender Barenetesian goal ama handoktuna amma manghadal henke match ki apiba matam da loigada ba minute amu kwalinga da Barcelona ki sanaro sing sa tharkeba Hndk amada team asiki sanaro Jordi Alba na pirak pass amada teammate Argentina star Lionel Messi na goal amaka chanchenduna match asi taruk amada mai thiba piramlaga punna point humpugani thoi phanglaga table ki ani subada haikat pangamkhe Serie A gi ngarang atheng bada sanaki ba AC Milan na Fiorentina bu goal ahom ani da mai thiba piduna table gi ani suba mafam da lengdana leiba ngamle atop pau amadana Myanmar military coup gi mayuk da chatharaki ba protest Sikhre ba mi gi masing yamdrabada chani yangkai yaukre Myanmar gi military na Aung San Suu Kyi government tan thok tona February amada coup chathaki ba aduki matung da miyam ge protesting military na nam thabada hojik phawbada Sikhre ba mi gi masing chani yangkai yaukre Mikhal da dawda khalakhiba parliamentarian singna office paibi thabak lawkadaba pung kharaki mang oinana military na state councillor Aung San Suu Kyi president Queen Belt amasung National League for Democracy MLD party ki mir campaign phajan ke United Nations da Myanmar ke ambassador Moe Tun na ku adu sathakiba amasung sahi amagi damak state of emergency thamkiba military junta adugi mayukta thabak lawkhanaba UN General Assembly da cherol ama ikhiba ki matungda mahakbo ambassador phamdagi military na lawthokre Ngarang Myanmar gi maru city Mandalay da military lengak adun operation chatabra masagi sahi taramanga suraba Nupamacha ama yauna jamdar da miyu taruk hatkre military na ngarang numidang chathaki bihingsa adogi matungda mafam amagi humanitarian charity unit amada nangmai maruna panduna soki ba yamdra da miyu kun pukhalake asok pasing adugi ponsi kanana palayeng phangda tarabadi asibagi masing adu hengalaki ba yare military ku adugi mayukta Mandalay da chathaki protest amada demonstrator amasu nangmai na kapke ngarang no maiching nabita Sanmea Tazigi Kada Pigiyata Gonda Jamdra the Mu Home Sike. Imong Manungi Musing Marundagi Amana Pondok Pagi Matungina. Yankai Taruk Suba, Amasung Chamaka Taragani Toy Suba, Stressingi Lampangna from the Armed Force Namasagi Kuntaruk Suraba, Waitun Koba Amasuk Aptana Arke, Nongway Maru Adu Makimapuk the Chap Chanapanke Amasuk, Makudak Adu the Sike. Township Asimak the Jo Mayo Ukoba Masagi Sahini Fuka Mari Suraba, night. Watchman abasu namidang pung taraga mathoi makharum tabada pijam setba police na truck lan mission mangak samda nongmai na kapki aina mafam adugi music amasung haki machan pina phangdokhe
Mafam adugi miyosing na mahaki asiba haksang adu purapda military force na numay kaya kapsilaki amasung haksang adu bakoy na puki ay namhaki masanapi su hatren aike. Min gia janung street tanumidang adu da masagi sahi kontraga mapan churaba min ong koba amaso lan mising na numay na kapta na hatke. Mahaki matabagta numay na kapki amasung asok pasing adudagi kona sike. Lan mising adu na mahaki haksang adu puki gani ay bagi ki badagi. Mahaki mong manungki miyosing na haksang adu losilaga thamki aduga kona ngasi ayuk aroy pada mathaw mga pangthoki ay na mafam adu ki miyosing na aike. Nagalamaromda lan migi supnam ay nga aksing na strike tawba education staff tabak tagi suspend tawani ay nakihalakre. Civil disobedience movement CDM general strike da sarup yaba education worker punamagta. Makoy nga sining thaw kapan namite school na karakter badi tabak tagi suspend tawani ay na military regime adu na warning tawkre. Ministry ki education ki mifam amadaw kare patu law kibani ay na military junta gi Higher Education Department ki Director General Dr. Tin Win Mars Taragamapan thaba cherol amasahi dawge. Mars kun gani thoi phawda thabak karaktabat ministry asig office tongan ba department sing university sing amasung college sing government workers sing Mars kul humdoida suspend tawragani ana serola tuna haike. Atopa pau amadana O.Henery Resign tougadra ay pangasi khnglagani. Laibak asigi constitution na mikal da mai pak tribam yoy amana tha taruk tagi hena minister oiba yate aibal laikhiba maramna social welfare minister Oirkpa resign tawban hatragana tawdaba ayeng nungthilgi pung mga phawbagi manungda khanglagani. MLA ki pham thadokraba Oirkpa mamang sahi lising ani kun gi September kun marida minister oina wasak laukhibane matam asidagi parga hayeng phawbada tha taruk mapung phare hanadagi hawna chanarukpa matung inadi hayeng asi mahaki minister oibagi matam loire. Masana resign tawgudra natragana minister na mahakpu mafam lauthokatra aibadu lepkadabada mangairabane. Thajaba yaba mafamdagi phangba pauna hai Oirkpa nagarang Supreme Court of India da mahaki minister oibagi matam asi sangdokpinaba writ petition ama thakre. Magi mathakta leiriba election case matam chana haidokpidabana maram oiradon mikhal ama pangthoklaka mahakna mihut oiba yabagi khudongthiba ama hawjuk phaw phangba ngamdri haibasina magi maruiba prayer oiramgadra haina thajanari adumakpo Henery gadi paw amata phawnabaga phangdre. Class 11-12 exam matam leple Council of Higher Secondary Education Manipur na logba Hndk chahigi class 11 amasung 12 exam 2021 gi matam leple Council gi Controller of Examination Sukamarana thadorakpa Cherolama ki matung ina class 11 examination lising ani kun mathoi sahi asege May nipan dagi horga jun taraga mapan phawba pangthoklagani. Exam matam nungthil pung amadagi mari phawba oigani. Mark nifu gi subject ki oina exam matam pung ani khak oigani. Council dagi magjokna ayaba lawraka institution masana practical exam jun taraga tarit dagi July taraga tarit phawba ki manungda pangthokadabani. Practical exam awdringi numit manganagi mamangda program ki detail council la pikhalakadabani. Class 12 exam lising ani kun mathoi gi oina me mangadagi awraga jun mapan phawba pangthokani. Exam matam ayuki pung tara dagi nungtil pung ama phawba pangthokani. Magnifu gi subject ki oina pung ani khak pangthokani. Council dagi mangjokna ayapa lawraka institution masana practical exam jun nipan dagi jun kontra phawba ki manungda pangthokadabani. Practical exam phamgadaba Maheiroi masing tara yaudrabadi council na atopa institution da attest tawna pathorang lawkhatkani. Practical exam ki detail program institution singna me kongi mamangda council da khangan gadabani. Gujarat hostel ki Maheiroi kontra ka mapan positive oire. Gujarat ki Sabarkant district Labor Hostel amagi Maheiroi kontra ka mapan coronavirus positive oiramba thengnare health official amana ngasi phangdokre. Sabarkant ki academic medical officer Chirag Modina haike Sastro kuntra jakna trust na salaiba hostel aduda leba Maheiroi chani marfudra ni thoi test tawda Nupamacha kun amasung Nupimacha taraga mapan jauna Maheiroi kontra ka mapan adu positive oiramba thengna kibani. Makoy ayam palaina asig layong uttabaga loinana makoy sing adu makoy gi mapa mama sing na mayumda pukre amasung karana hospital amada admit tawkre ay namang napongdokle. Modina haike namit nini gi mamang hostel adu gi warden ama positive oiramba thengna kibagi matung Maheiroi sing dungarang test tawbane amaromda hauki papung kun mari islam yu lising amaga sangwa marfu na positive oiramba thengna baga loinana Gujarat COVID-19 case lak ani lising marfu dara tarit chumna mapan jawre aina atopa official amana phangdokre. Uttarakhand ki Chief Minister Tiraj Singh Rawat COVID-19 positive oikre. Laibak asida COVID-19 ki laina laichana phukana akan bazai theng piba aurakiba loinana active case masing su anaga yengnabada kahena wangkhalakle. Maharashtra jangna atopa state khara da COVID-19 ki laina laichat thuna jangna sandorakpadage miyamna bi painering marakasida Uttarakhand ki Chief Minister Tiraj Singh Rawat su COVID-19 positive oikre haire. Masagi sahi yang kai toruk suraba BJP losingba asina make Twitter account da phangdor kebagi matung ina mahak masa
COVID-19 test tौरुबदा positive oiramle ma hauzik self isolation tawduna leire doctor singi poktak matungi na bhag self isolation tawkibane ma ke haksang ki fivm normal oiri amadi miyam ne mi painingai oide haukiban namit kharni asida ma ki loina khiba ma ka loina khiba miyo sing na COVID-19 test tawduna section thorang paikhan na minister asina apel tawrakle arubada content singa sigi marwai pau khara asipa pau damjariba Manipur local news YouTube channel amadi Facebook page asidagi yang biri bokna maputhaga sari channel asin adumda kanalabadi subscribe tawbidibasina subscribe tawbiramo loinana like and share tawbasu kawrigan puna mapo amakahana thagasari